Kanglai Pauthang Miyeng Tabiriba Singbu Taramna Oksari Ngasigi Paukse the Yumpham Oiba Maru Oiba Paukara update Togzari. Ahanbada PR Thamlakpa Asina Political Roadmap ama sembada Achouba mateng oiragani haina phongdorakli Kukizo Council na Kuki na taba mafam singda February 19 da rally Chatkadouri. President rule thamlakpadagi Manipur da tangdu leitaba hanjilakpa yaba amadi political roadmap ama sembada Achouba mateng oiragani haina Kukizo MLA singna phongdokre. BJP gi legislature oiriba Kukizo MLA taret ki Kuki People's Alliance ki MLA ani amadi independent MLA amana thadorokpa statement amada Kanglup ani gi marakta thokliba irang asina maram oiraga mioi kaya awaba chaitheng mayoknari kaya amana lanjen aduna tongan ba relief camp singda changjafam launari makhoi sing asina mayoknari ba awaba chaitheng pumnamak asi loisinnabagi thorang ama center na paikhalakani haibasi thajaba chauna thamli center na Manipur Legislative Assembly suspended animation da thamliba asi taramna okli asigumba matang asida center na tangdu leitaba puraktuna Achouba YL phanganabagi political roadmap ama puthokani haibagi thajaba thamli masiga iroinana akaknaba matam amagi manungda irang asigi chaitheng phangduna lanjen nariba miyamgi awaba koknaba center na thabak paikhalakani haibagi Thajabasu Kukizo MLA Tarada Lai Hainasu Phongdorakli Amaromda Kukizo Council na lakliba February 19 da Kukizo na taba mafam singda amadi Delhi Airlines yauna Shanti gi khongchat chatlagani lauthokre khongchat asida separate administration natraga union territory gi wapam central government ta taksingani peace rally Chatkadouri ba mafam sing adudi Churachandpur Kangpokpi Therjol Jiribam Tengnopal Chandel amadi Delhi NCR ni hairi maruoina council asina tanagadaba demand singdi Kukizo gi issue asi format oina parliament ta puthoktuna khanaba no solution no peace political solution ama puraktringaida border fencing khaba thingba birengi leak oirakhiba audio track gi matangda oil chathaduna cherak phanghanba rally asi kanagumba amatada sokadaba wangangdaba shanti oina chatpa amadi india gi machu ahumgi phiral pahenduna chatkani hainasu Kukizo Council na thadorokpa chirol asina phongdorakli panba yabadi haukiba tang mapalda nongthombam birena chief minister gi famdagi resign tawkraba matung state asida political gi charangnaba ama tholakpadagi haukiba tang 19 da president rule thamlakhibani makha tarakpa pauda Kuki National Army gi cadre taret Phagtkhre security force ki apunba team amana Churachandpur district ki all Khawkwan village ta thiba humbagi thabak chathabada khuchu kulai kayaga loinana Kuki National Army gi cadre taret Phagtpa ngamme hari hiram asiga mari leinana Manipur police ki control room dagi phangba pau amagi matung ina security force ki apunba team amana ngasi tha asigi tara mari da Churachandpur district ki Saikot police station konba all Khawkwan village da thiba humbagi thabak chathakiba aduda khuchu khulai kayaga konana KNA cadre taret adu phagatkhibani pharaba KNA gi cadre sing adudi Saikhogin Haukip Chahi 38 Ngamlenmang Mangte Chahi 15 Saikhomang Haukip Chahi 15 Thanglenmang Haukip Chahi 18 Jangkhosai Haukip Chahi 32 Lungkholan Khongjai Chahi 33 amadi Mangkathang Kipgen Chahi 35 ni hairi makhoidagi AK47 rifle ani 7.62 assault rifle ama single barrel rifle ahum AK47 gi magazine tara 7.62 mm gi kapa yariba nomai maru chatruka yankhai mari single barrel live round taran mapal cell phone biping radio set ahum amadi Maruti Gypsy ama phagatki hairi makha tarakpa pauda East Timor gi president me thada Imphal da Chatkadouri president Dr. Jose Ramos Hortana Manipur da lakpa ahanba malemgi lusingba oigadori East Timor ki president amadi Nobel Peace Prize laureate su oiriba Dr. Jose Ramos Horta apikpa state ama oijarabu su mahakna Manipur da me thada lakani haina malemgi changnai rabi environmentalist amadi climate activist Lisi Priya kangu jamna phongdokre mahakna Manipur gi history da ahanba lakpa malemgi lusingba amasu oigadori hariba wafam asi lakadoriba irai numita Lisi Priya na Manipur amadi East Timor miyamda laukthokchaba amadi East Timor gi president gi mingda thonba Dr. Jose Ramos Horta International Peace Center and East Timor Information Center India Maitei gi haunabi matung inna sangabugi thoromda phongdokhibani hariba Khongjong War Memorial opposite Samramda lairiba center asida miyamna sijinaba yaba meeting thokpam hall mari miyamna yengbada East Timor gi
freedom struggle amadi president gi punsi wari da yumpham oiraga gallery ani president room ama amadi bilateral room yauri hari Thorom aduda New Delhi da leiba East Timor Embassy gi official sing charge the affairs minister Francisco Fernandez amadi chaknairaba social activist Bhopal PDKT amadi atai chaknairaba myoi kayasu saruk yaduna amadi maikhum hangdokduna maipakna Manipur miyamna sananabagi thorom aduda saruk yaduna pangthokibani hariba center asi official oina me thada amuk miyamda sinabagi achouba thorom amasu East Timor gi president Dr. Jose Ramos Hortana chief guest oiduna pangthokaduri masida Manipur da leiriba mipum kodimakna mahakna lakadaba lambi airport tagi khongjom phawba harau tayamna oktuna saruk yabiyu hainasu lisi priyana apil tawrakli mahakna puwari da Manipur da lakpa ahanba malimgi lusungba oigadoribani February thada lakani haina tawrambani adubu Manipur gi hojik oiriba phibam asida me thada oina laknaba phirep lawrakibani Manipur gi anauba puwari asi sembada mipum kudikmagna tungi haurakliba mirol singna kaudanaba charuk yapham thui haina lisi priyana makhatana phongdorakli makatarakpa atopa paw amada koirengna lusingba UNLF ka mari leinade haina sengdorakli Haukiba February gi chaicha tara ningthokaba numita masak khangdaba kulai paiba mioi kharana moirang kampu awang lekai dagi laisram malengmanba Elias Tonau kouba chahi 13-15 rom ta ngairiba nauriba nupa macha amabu nongmoina kaptuna halamba aduga mahaka chanminariba mamanaba amabusu hanaba honaramba Tamthiba thong adu koirengna luchingba UNLF MPA ga karigumba miram amatada mari leinade haina sengdoragli asigumba wakhal yaudaba mihat asi UNLF MPA na akan momongda condemn tawi amasung masida chenariba mioising natraga loop aduna miyamda sengdokpham thui hairakli Makha tarakpada yamna kiningai oiba paw amada lisingani kunthranithoi da Asteroid 2024 YR4 na India na corridor oibana chauna akaiba piraba yai hairi Ikuidana astronomers singna Asteroid 2024 YR4 thengnakibaga loinana khongjel yangna pairiba asteroid asina lisingani kontrani thoigi December 12 da Prithvi gi leimaida paisilaktuna Prithvi ga thengainaba yabagi pibamda leibana asteroid asina India da corridor oiba maramna India gi oina achouba amang ata thokani haiba akhang ai singna panari hariba lisingani Kunmari AYR4 asteroid asi chawrakna meter nimfu dagina chama rompai nasagi pau gi matung inna hariba asteroid asiga Prithvi ga thengainabagi oithokpa chang asi chada manga dagi teret phawba leibana Prithvi gi mipum kudimakna hojik yamna mipainaba poknari pau asigi matung inna asteroid asina Torino scale rating sizinaduna kaya yamna Prithvi asida sokhangadage Haibagi akupa monitor sing tongan ba space agency singna thijili yarbadi report ki matung inna asteroid asina solar system da leiriba atai planet singdadi impact pibagi oithokpa laiti tobutabu asteroid asigi corridor oiriba lebak singdadi khara makhaidi sohallaba yai haina phongdoknarakli asteroid asina phawduna chatkadaba mafam haibadi corridor sing asi Prithvi gi oina northern south america phawduna Pacific Ocean dagi Southern Asia Arabian Sea amadi Africa dani aduga asteroid asigi yamna akanba oigani haina panariba corridor asi India da taragasu asteroid asina atai lebak sing haibadi Pakistan Bangladesh Venezuela Colombia Ecuador Sudan Nigeria amadi Ethiopia hairiba lebak sing dasu chauna sokhanba yai haina researchers sing asina phongdorakli makatarakpa pawda chakwa tharangi thadarakpa senpham lana sijinakre Tribal Singi Chakut Thorangi Damakta Tribal Affairs and Hill Department Center Dagi Thadarakiba Lupa Karor Kuntra Henbagi Senpam Lana Sizinakiba Asida House Committee Special Investigation Team Amasu Mari Lainava Singna Ticket Pu Haina Tribal Youth Council Manipur TYCM na Taksilagli TYCM General Headquarters ki Media and Information Department na Thadorok Patrol Amagi Matung ina TA amasung Hill Department ta Joint Director DDO oiramba official mangana lupa karor kuntragi senpham huran lonada sizinaduna haina thokiba asi official document sing yengsilubada TYCM na khangba ngamlakibani chakot thorangi damakta thadarakiba senpham sing asi miyamgi senpham ni
departmental program gi fandagi asuk yamlaba senfam lana haina thokhiba asi aranba tawbani amadi miyamgi lan matpani haina TYCM na lawi hiramasi gi matangda TYCM na yamna kupna yengseli public fund lana sijinna thokhiba haibasi Manipur da leiriba tribal singi department mangbaga chap manai maram atuna hiramasida mari leinaba singna kupna thijinduna mara leiba sing logi matung inna thabak lokhatpaga loinana haina thokiba senfam sing lokhatpiu haina cherol asina phongdorakli Makatarakpa pauda Manipur thugaina ba honariba Kuki MLA taragi mathakta thabak amata paikataba haibasi yamna lanba thabakni haina Challenger Youth of Khundrakpam AC na phongdorakli Suspended animation leiriba asi ngaiduna leibagi mahuta BJP gi leiriba MLA singna amata oina chungsinnaduna athuba matamda lengak ama semduna lamdam asida tangdu leitaba hanjil hannaba honabiu chaireksida speaker na JDU gi MLA singbu mahaki tribunal da thamba aduga Manipur thugaina ba honariba Kuki MLA singi mathaktana thabak amata paikhataba haibasi yamna lanma thabakni haina Challenger Youth of Khundrakpam AC na phongdorakre wafam masing asi Manipur Press Club ki thangjing holda pangthokiba paugi mifam amada Challenger Youth of Khundrakpam AC gi President James Laisang Themna makhatana phongdokibada thokliba chahi ani fajilaklaba irang asigi mathakta kudong chaba loduna Chief Minister sindoknaba honaba asi tawbiganu haiduna lauduna lagle adum onumak tabigadaba singna tabidaba Manipur da sayetnaba tangdu leitadana leiringai chairak asida President rule thamjankhre amadi President rule lakpa asina Manipur gi saktam ngagliba amadi khun ngagliba singda kudong chadaba kaya aman lakle maram aduna Manipur gi lengak mapu oiriba MLA singna Manipur gi miyangi yaifanaba khanbiduna athuba matamda lengak ama sembiduna President rule asi handoknaba chinbiyu haiki mahakna makatana pomi singda phongdokibada matam sangna chataragliba irang asigi waroichin ama puraknaba honabiyu thokliba irang asi haurakpham asi war on drugs illegal migrants sing khandoknaba thabak paikhatluba reserve forest da lam khopchinba sing takthokluba border fencing tawruba amadi FMR lokthokpana maru oiba maram sing haibadi miyamnasu hena khangnakrabani hariba thabak sing asi mai paklaba matungda Manipur gi saktam asi ngakpa ngamgadabani thabak sing asi loisindringaida PR laksilakpa asina leiriba legislators singna chungsinna duna athuba matamda lengak ama semnaba honabiyu haina mahakna phongdorakhi Makatarakpa atopa yamna nungaitaba paw amada malem nganbagi hakchang loduna mathong mangam pangthokre mihachida chenaba mioi ani masak maming khangba ngamkhre tha asigi tang 10 da sakangdaba singna kaptuna hatoklamba chahi 35 khakta ngairiba laisram malem nganbagi hakchang asi Jenim Smoke tagi lawraba matung mahaki poknapam oiriba Moirang Kampu Awang Lekai da puraktuna aroiba mathong mangam pangthokre misi asiga mari leinana semkiba JAC gi convener Moirang Them Sur Kumar na phongdokibada mihat asida chenabani haiba mioi ani masak maming police na khangba ngamle athubada fargani haibagi thajaba pirakpadagi imung manunggi awaba yengduna mahaki aroiba mathong mangam pangthoknaba khongthang asi lokhalakpani miyoiba amagi punsibu karisu leitana khanba mongda hektamak hatpa haibasi tasengna laibak thibani asigumba thong asi kanana karigidamak tawribano haibudusu athuba matamda sengdokpira u loinana asiba hakchang lawre haidunasu mihat asiga chapchaba khangba ngangdreba phawba JAC gi khongjang halloi haibo wafam sing phongdoklaki ningsingba yabadi tha asigi taragi numityungba matung 12 makhai taba matamda Imphal East District ki Porompat Police Station ki manung channa leiba Moirang Kampu Awang Lekai da Laisram Malengamba Elias Thoinau chahi 35 apokpa leikhidraba Laisram Ibomcha mahaki mamanaba Sinam Jack koba amaga chak toklaba matung telepathy da leiba online gi dukan amada pochai khara leigani haiduna FZ motorcycle ama malemnganbana thauduna lakpada lambida amubu machugi swift car amadagi mioi kharana makhoi anibu khamlaba matung malemnganbabu nongmaina kaplamkhibani hairi makatarakpa aroiba pauda animated suspension lehendanaba honabiu lamdam asida leiriba MLA singna amata oina chungsinnaduna mapangal leiba lengak ama lehennabaga loinana matungda asigumba animated suspension lehendanabagi damakta honabiu haina phongdoragli ngasi press club ta pangthokpa pawmisingka unamada Challenger Youth of Khundrakpam AC gi President James Laisang Themna mathaki wafamsing asi phongdokhibani